ꯆꯍꯤ ꯅꯧꯔꯤꯕꯤ ꯂꯩꯁꯥꯕꯤ ꯍꯛꯆꯥꯡ ꯇꯦꯛ ꯇꯦꯛ ꯂꯥꯎꯔꯤꯕꯤ ꯑꯩꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯅꯥꯀꯟꯁꯤꯗ ꯁꯣꯔꯣꯛꯀꯤ ꯃꯄꯥꯟꯁꯤꯗ ꯂꯦꯕꯔꯅ ꯐꯥꯎꯕ ꯑꯍꯤꯡ ꯇꯨꯝꯕ ꯀꯤꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯇꯨꯝꯒꯅꯤ? ꯑꯗꯨꯕꯨ ꯇꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯧꯈꯤ꯫ ꯑꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯅ ꯍꯧꯈꯤꯕ ꯂꯥꯁ ꯌꯥꯔꯗ 16 crore ꯕꯤꯖꯤꯅꯦꯁꯀꯤ ꯇꯔꯟꯑꯣꯚꯔ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯈꯤ꯫ ꯃꯁꯤ ꯐꯥꯎꯕ ꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯌꯨꯝꯗꯩ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ 300 ꯈꯛ ꯄꯨꯔꯛꯈꯤ꯫ ꯂꯨꯄꯥ 300ꯁꯤꯅ ꯅꯨꯃꯤꯠ ꯀꯌꯥ ꯆꯥꯛ ꯆꯥꯕ ꯐꯪꯒꯅꯤ? ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩ ꯀꯩꯝꯇ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯃꯤꯡ ꯆꯅꯨ ꯀꯂꯥ, ꯐꯥꯎꯟꯗꯔ ꯑꯣꯐ ꯕꯥꯎꯟ ꯑꯦꯛꯁꯦꯁꯔꯤꯁ꯫ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯧꯕ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯅꯤ꯫ ꯁꯛꯁꯦꯁ ꯍꯥꯏꯔꯤꯕ ꯒꯣꯜꯗꯣ ꯃꯗꯨ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯇ꯭ꯔꯥꯏ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯊꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯛꯁꯦꯁꯐꯨꯜ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ꯫ ꯃꯁꯤ ꯑꯣꯏꯕ ꯉꯝꯂꯛꯂꯤꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯐꯪꯅꯤꯡꯂꯤꯕ ꯄꯣꯠꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤ꯫ ꯑꯩ ꯕꯣꯝꯕꯦꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯤ꯫ ꯏꯃꯥ ꯕꯕꯥ ꯑꯃꯁꯨꯡ ꯑꯩ ꯌꯥꯝꯅ ꯄꯤꯛꯆꯕ ꯐꯦꯃꯤꯂꯤꯅꯤ꯫ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯑꯩꯒꯤ ꯕꯕꯥꯒ ꯑꯩꯒ ꯌꯥꯝ ꯀꯟꯅ ꯑꯥꯔꯒꯨꯃꯦꯟ ꯇꯧꯈꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯒꯗꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ"꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯔꯩꯕ ꯐꯤ ꯈꯔ ꯄꯥꯏꯔꯒ ꯃꯐꯝꯗꯨꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯖꯦꯕꯇ ꯁꯨꯞꯅꯒꯤ ꯂꯨꯄꯥ 300 ꯈꯛ ꯌꯥꯎꯏ꯫ ꯌꯨꯝꯒꯤ ꯕꯤꯜꯗꯤꯡꯗꯒꯤꯕꯨꯗꯤ ꯊꯣꯛꯑꯦ, ꯑꯗꯨꯕꯨ ꯀꯥꯏ ꯆꯠꯀꯗꯕꯅꯣ ꯁꯤ ꯈꯪꯗꯦ꯫ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯑꯩꯅ ꯄꯨꯡ 2 ꯆꯪꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯅ ꯇꯧꯗꯧꯁꯤ ꯀꯔꯤꯅꯣ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯅꯝ ꯀꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯈꯟꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯑꯩ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯑꯩꯅ ꯕꯣꯝꯕꯦ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯨꯄꯥ 3 ꯄꯤꯕ ꯕꯔꯥ ꯄꯥꯎ ꯑꯃ ꯆꯥꯔꯦ꯫ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯃꯌꯥꯒꯤ ꯔꯣꯗꯀꯤ ꯁꯥꯏꯗꯇ ꯂꯦꯕꯔ ꯃꯌꯥꯝ ꯑꯃ ꯇꯨꯝꯃꯒ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯁꯨ ꯍꯤꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯍꯤꯡꯁꯤ ꯑꯃ ꯃꯤꯀꯞ ꯑꯃꯇ ꯇꯨꯝꯊꯗꯅ ꯑꯩꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯔꯛꯏꯕ ꯂꯨꯄꯥ 300ꯁꯦ ꯁꯤꯅ ꯂꯣꯏꯕ ꯀꯥꯟꯗ ꯑꯩ ꯄꯨꯟꯁꯤꯁꯤ ꯂꯣꯏꯔꯗ꯭ꯔꯥ? ꯑꯩꯅ ꯇꯧꯗꯧꯁꯤ ꯀꯔꯤꯅꯣ? ꯑꯍꯤꯡꯗꯨꯃ ꯁꯨꯃꯥꯏꯅ ꯂꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯝꯗ ꯑꯩꯁꯦ ꯀꯔꯤ ꯇꯧꯅꯣꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯦ ꯀꯞꯄ ꯍꯧꯔꯦ꯫ ꯀꯥꯏ ꯆꯠꯀꯅꯤ? ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯧꯔꯤꯁꯦ? ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯟꯇꯤ ꯑꯃ ꯂꯥꯛꯏ꯫ ꯑꯟꯇꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯞꯄꯒꯤ ꯃꯔꯝꯗꯣ ꯍꯪꯉꯤ꯫ ꯑꯟꯇꯤꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯂꯤꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯥꯛꯏ꯫ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯆꯠꯂꯒ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯕ ꯀꯤꯠꯆꯟꯒꯤ ꯃꯦꯇꯔꯤꯌꯦꯜ ꯌꯣꯟꯕ ꯆꯠꯅꯅꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯑꯦ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯐꯝꯃꯒ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯁꯥꯏꯒꯤ ꯑꯟꯇꯤꯗꯣ ꯃꯗꯨꯏ ꯃꯅꯥꯛ ꯆꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯣꯠ ꯌꯣꯟꯅꯅꯕꯒꯤ ꯃꯇꯥꯡꯗꯨꯗ ꯃꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯅꯕ ꯍꯥꯏ꯫ ꯃꯔꯝꯗꯤ ꯄꯨꯛꯁꯦ ꯊꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯝ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯏꯝꯄꯣꯔꯇꯦꯟ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯒꯤ ꯂꯩꯐꯝꯒꯤꯗꯃꯛꯇ ꯃꯦꯅꯦꯖ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯕ ꯕꯦꯒꯁꯦ ꯑꯩꯅ ꯌꯥꯟꯁꯜꯂꯒ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯩꯅ ꯆꯪꯕ ꯒꯦꯠꯇꯣ ꯑꯗꯨꯗ ꯑꯟꯇꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯟꯇꯤꯁꯤꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯀꯥꯟꯁꯤꯗ ꯑꯟꯇꯤꯁꯤꯅ ꯒꯦꯠꯁꯤ ꯍꯥꯡꯕꯒ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯎꯔꯒ ꯒꯦꯠꯁꯦ ꯗꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯑꯟꯇꯤꯗꯨꯅ ꯒꯦꯠ ꯗꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤꯕꯗꯣ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯥꯒꯤ ꯑꯦꯛꯁꯟꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯀꯟꯐꯤꯗꯦꯟꯁ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯇꯣꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯆꯈꯥꯎ ꯊꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯌꯣꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯄꯨꯛ ꯂꯥꯝꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯋꯥꯔꯐꯨꯜ ꯌꯥꯝꯅ ꯂꯩ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯊꯣꯔꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯟꯇꯤꯒꯤ ꯊꯣꯡ ꯈꯨꯠꯂꯣꯟꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯧꯀꯥꯠꯇꯣ ꯈꯪꯕ ꯉꯝꯈꯤ꯫
पुंसीदा माय पाकपा हाइबसे इराय लाइना फंगलोय मदगिने खनख्रे मथंगी गेटदी थोंग सुकलोल लोलहलोय मसे लोलहंदनबा आई कई कमायना मोंदे एक्सप्रेशन तौगदमना हाइबदो आई साना थीजखी मथंगी गेटदी अइना पुंसीगे अहानबोयना पोट योनबा होखी असुमायना मखन मथेन कयागी अइना थबक तौखी मतमदुदा आइगी लाइफ की ख्वाइदगी इम्पोर्टेंट ओइखिबदो नोमगी पुक थनबदु खक्तनी असुमायना मतम खरा होग्रे दुगा ज्वेलरी की मार्केटिंग की लाइन से इंटर तौब होखी अदुगी फील्डदा अइना हानदगी पोट सेल तौबगी एक्सपीरियंस मैमदो लोइना सिनबदगी आइबो मीन मसक खंबा ngमखी मतम खरा लेरगा अइना यामना पिकपा रूम अमा स्टोर तौननबगी लौखी मदुगी रूम दो 10 by 10 की कादो अदुगी तंखाय अमा खक्तनी अदुगी अपिकपा कादुदगी अइना कॉस्मेटिक की सेल तौबगी थबक से तौब होखी मदुगी अपिकपा स्टोर दो मदु ग्रोथ तौननबगी दमकता तौब याबो पुनमक तौखी मदुगी स्टोर दुना आइगी लाइफ चेंज तौखी मदुगी चहीदुदा अइना फोट से फजन सेल तौब ngमखी मदुना आइगी लाइफ की टर्निंग पॉइंट नि मदु परफेक्ट ओइर मतुंगदा अइना मथंग खले सिगी शहर सिबुदे अइना डोमिनेट तौरे अतोपर शहर सिंगदी कमाइन तौनी मसिना ऑनलाइन मार्केटिंग की मतंगदा अइना थीबा होखी मदगी अइना कंपनी से लॉन्च तौरे ऑनलाइन मार्केटिंग से फजन डोमिनेट तौनबो होनखी असुमाइना होनरपना नसीदी करोड़ कयागी टर्नओवर की कंपनी दो चलाइबा ngमजरे अइना मयामदा हाइजनिंगबदी अपिकपा थबक मचादगी होबियो तबु होनब सुले लेपकनो सोमना तौजरिबा थबकतुदा 200% इफोर्ट मदुदा पिबियो सुखसोय सोयदना माय पाकनी माय पाकपा हाइबसे फ्रीदा फंगलोय माय पाक के हाइबा तारगदी मदुगी मतिक चाबा ममन अखोइना पेमेंट तौबा दरकार होय ngasiदमकदी मतंग से लोइसनजरके मथंगी वीडियो दमक थेंगनसे इंबिरिबा पुनमकपो अरुबेना थैंक्स फॉर वाचिंग।